COVID-19 gi lanbung ama oiraba male masida leptaba matamgi khongchatta ngasidi yawrakle anauba chahi lisingani kunmathoi miyamna harau tayamna oknakhre anauba chahi howbaga loinana nauna amuk thunglare imphal sohor gi mapau puba imphal gi chitishu ing kumja lisingani kundi chatkhre adubu corona gi laisatti lehori hawjik shu aikhoi gi irakta ngaiminaba tabani warabasu wana mana chatkhiba anauba chahi gi ahanba chithini ariba chahi gi thongdok kharasu ningsingba chumgani Manipurda inner line permit system chatnabaga loinana hawkhiba lisingani kunda thokhiba thogdok kwathok khara nauna ningsing batarabadi chahi asida MLA kaya tokhi MLA kaya disqualify tokhi mantri kaya lokthokhi anauba kaya hapchinki Vidhan Sabha sit kharagi maraki mikhal pangthokhi Rajya Sabha gi mikhal pangthokhi ain yadaba drug kwa manana singba kaya phagatki Haukiba sahi lisingani kungi Mars thagi loisilakpada Manipurda coronavirus ki case hek thengnaba pungpham adudagi laina laisat asibu maithiba pinaba honabada sel thumgi lam amadi harau kumaina singba khakta natana tangai phadaba dharma karmagi thabaksing samna hairabada thabak thoram khudingmakta laina asina akaiba apanba piduna miyamgi punsi mahingda zauna awonba porakli Sarkar Mari Lainaba Bibak Singh Civil Society Organization Singba Yauna Mipung Khudingna Laina Laisat Asibu Thingnaba Kanna Hotna Minabagi Mahina Coronavirus ki Laina COVID-19 gi Chaitheng gi Phibam Kharagi Makhaidi Phagatle Haiba Yare Haukiba Sayol Aniro Masida Manipurda COVID-19 gi positive oibagi case masing ningthina hantharakpa uba phangli Phibam Phagalakpadagi Manipurda Mapandagi Gari ne sanglakpham oiriba Mau amadi Jiribam gi gate singda thermal screening tawduna COVID test tawba tokre Imphal gi Bir Tikendrajit International Airport ta Mapandagi sanglakpa passenger sing COVID ki test tawba lepkhre COVID Care Center kaya thingjile masimak mahausagi punsi mahingda hanjillakpagi khudamni afaba khudamni COVID ki laina laisat marakta chawkhat thorangi project kaya amagisu jatra hunki kaya amana sangakhi Kendra gi Griha Mantri Amit Shah amasung Donor Mantri Dr Jitendra Singh na December 28 Imphal da laktuna chawkhat thorangi project taret ki jatra hunki aduga project anigina sangakhi Rajya Sinna Satnagadaba e-office launch tawbiramkhi Imphal gi hapta kangjebungda pangthokhiba thoramda Pradhan Mantri Narendra Modi na lusingba Kendra Sarkar na awang nongpuk lamdam chawkhat hannaba honabada akanba mijeng changbagi wapamsu Mantri Singh asina phongdoklamki Nongmagi khongchata Imphal da lakhiba Sri Amit Shah na lamdam asigi Civil Society Organization kayagasu unaramki Manipur gi apunbagi saktamda sokhangadaba thabak Kendra Sarkar na tawroi haibagi thajabasu mahakna kokomi gi mihutsingda phongdoklamki Yaipa Thorangi Atopa Wafam Amana Ahanba Oina Imphal Iski Awang Posangbam Kunauda Lupak Koti Nipurom Changna Water Amusement Park Ama Sangbat Naba Mukhyamantri N Birena December Tarani Panda Jatra Hunki Imphal gi Lamphel Fatki Lam Ekar Chamri Nipuromda Lupak Koti Chama Changba Water Body Ama Sangbat Naba Project Amasu Paikat Naba Honari Haina Mukhyamantri na Haiki Imphal Municipal Area Yaudana Manipurgi Atay Mafam Punamakta Hawkiba Tha December Amadagi Paraga Sahi Amagamu Makatana Disrupt Area Lauthoki Armed Forces Special Powers Act Lising Amasapal Yankai Nipan Gi Makada Lamdamasida Disrupt Area Status Thamduna Lakpani Mioibagi Haktanba Nisha Thingba Yauna Kunai gi oiba tongan ba maru oiba hiram kayada zauna thogdang lawduna khutta maira paiduna ahing yarek tuna ngak senbagi thabak tawrakliba maira paibi loop lingkhat khibagi nifu suba kumon thoramsu December 18 da All Manipur Women's Social Reformation and Development Samaj chinduna Imphal pangthokhi Prithibi Joy Taukiba British Singda Lamdam Masigi Nupi Singi Thauna Lingjen Utkiba Nupila Numit ki Ningsing Thoramsu December Tarani Thoida Imphal gi Nupilal Memorial Complex ta pangthokhi Malem da khang bakanba madi shanti gi paujel sandok lamba Prabhu Jishu Christ pokhibagi kumai Christmas Christian dharma chatpa miyoi singna December 15 da harau tayamna pangthokhi Zar samadi yumna chingba ningthina leitengduna dharma gi chatnabi matungina laisol thoramna chingba kaya pangthoknakhi Asumna, Thaudok kaya ge iroinana COVID-19 gi laina laisat marakta ing kumja lisingani kundi loisinkhre. Adubu COVID ki laisati loidri aduna aikhoina chathokpada mask uppa atopaga phut taruk lapnaba hand wash amadi sanitizer season aduna khut sa taru tanana thamba haiba sexil thorangsu leppa yadri. Anauba chahi lisingani kunma thoina lakpada pumnamakki maphamda yaifa paujel pijari.